ꯑꯍꯥꯟꯕꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯞꯗꯦꯠ ꯈꯔ ꯊꯝꯖꯒꯦ ꯋꯥꯡꯒꯣꯏ ꯈꯩꯗꯦꯝꯗ ꯅꯨꯄꯤ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯂꯩꯔꯝꯂꯦ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯀꯅꯥꯅꯣ ꯀꯩꯅꯣ ꯈꯪꯗ꯭ꯔꯤ ꯑꯀꯨꯞꯄ ꯃꯔꯣꯜ ꯉꯥꯏꯃꯤꯟꯅꯁꯤ ꯌꯥꯝꯂꯒ ꯃꯤꯔꯣꯟꯕ ꯃꯃꯥꯗꯁꯨ ꯃꯆꯥꯗꯁꯨ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ ꯔꯤꯄꯣꯔꯠ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯃꯤꯔꯣꯟꯕ ꯑꯃꯁꯨꯡ ꯑꯉꯥꯡ ꯎꯅꯕ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯂꯥꯟꯐꯝꯅꯤ ꯍꯥꯏꯅ ꯂꯧꯅꯩ ꯆꯍꯤ ꯌꯥꯝꯂꯕ ꯃꯤꯔꯣꯟꯕꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟ WHO ꯒꯤ ꯔꯤꯄꯣꯔꯠꯅ ꯍꯥꯏ ꯃꯁꯥꯒꯤ ꯆꯍꯤ 35 ꯍꯦꯜꯂꯕ ꯅꯨꯄꯤꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯃꯃꯤꯠꯇ ꯃꯆꯥ ꯎꯅꯤꯡꯕ ꯇꯥꯔꯕꯗꯤ ꯃꯤꯔꯣꯟꯗ꯭ꯔꯤꯉꯩꯗꯒꯤ ꯍꯧꯅ ꯑꯐꯕ ꯗꯣꯛꯇꯔ ꯑꯃꯒ ꯅꯤꯡꯊꯤꯅ ꯇꯥꯟꯅꯕ ꯃꯊꯧ ꯇꯥꯏ ꯃꯁꯤꯅ ꯊꯥꯕꯨꯝ 10 ꯅꯥꯎꯄꯨꯕ ꯑꯃꯗꯤ ꯃꯃꯤꯠ ꯃꯃꯥꯏ ꯄꯥꯡꯕꯗ ꯈꯨꯔꯧ ꯊꯥꯡꯍꯜꯂꯣꯏ ꯆꯠꯅꯕꯤ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯃꯆꯥ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯅꯨꯄꯤꯅ ꯃꯤꯔꯣꯟꯕ ꯏꯀꯥꯏꯅꯩ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯈꯣꯡꯂꯩꯅ ꯄꯨꯔꯛꯄ ꯑꯍꯣꯡꯕꯅ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯌꯥ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯍꯩ ꯇꯝꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃꯃꯝ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯊꯦꯡꯅ ꯃꯌꯨꯝ ꯄꯥꯟꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯩꯔꯛꯂꯦ ꯄꯨꯝꯅꯃꯛꯀꯤ ꯋꯥꯕꯨꯗꯤ ꯅꯠꯇ꯭ꯔꯕꯁꯨ ꯊꯦꯡꯅ ꯃꯌꯨꯝ ꯄꯥꯟꯕꯤ ꯅꯨꯄꯤꯁꯤꯡꯗꯤ ꯆꯍꯤ ꯈꯔ ꯂꯤꯔꯐꯅ ꯃꯤꯔꯣꯟꯕ ꯃꯁꯥꯅ ꯇꯥꯕꯅꯤ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯂꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯗꯒꯤ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯅ ꯐꯅ ꯌꯥꯝꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯛꯄꯒ ꯏꯔꯣꯏꯅꯅ ꯃꯤꯔꯣꯟꯕ ꯑꯃꯗꯤ ꯑꯉꯥꯡ ꯎꯅꯕꯗ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯃꯥꯌꯣꯛꯅꯔꯛꯄ ꯌꯥꯕ ꯈꯨꯗꯣꯡꯊꯤꯕ ꯈꯔ ꯃꯈꯩ ꯍꯟꯊꯍꯟꯕ ꯉꯝꯂꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯆꯍꯤ ꯂꯤꯔꯒ ꯃꯤꯔꯣꯟꯕꯒꯤ ꯀꯥꯟꯅꯕ ꯑꯃꯗꯤ ꯃꯥꯡꯖꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯂꯩꯔꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯁꯦꯝꯗꯣꯛꯅꯔꯛꯄꯒ ꯂꯣꯏꯅꯅ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯊꯕꯛꯁꯨ ꯐꯅ ꯌꯥꯝꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯛꯂꯕꯅꯤꯅ ꯃꯤꯑꯣꯏ ꯑꯌꯥꯝꯕ ꯄꯨꯟꯁꯤ ꯁꯥꯡꯗꯣꯛꯅꯔꯛꯂꯦ ꯃꯔꯝ ꯑꯗꯨꯅ ꯃꯌꯨꯝ ꯊꯦꯡꯅ ꯄꯥꯟꯕ ꯑꯃꯁꯨꯡ ꯆꯍꯤ 35 ꯍꯦꯜꯂꯒ ꯃꯤꯔꯣꯟꯕ ꯍꯥꯏꯕꯁꯤ ꯊꯣꯏꯅ ꯂꯨꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯅ ꯂꯧꯅꯔꯛꯇ꯭ꯔꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯁꯤꯒꯤ ꯀꯥꯟꯅꯕ ꯀꯌꯥ ꯃꯔꯨꯝ ꯂꯩ ꯍꯥꯏꯅ ꯂꯧꯅꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯆꯍꯤ 35 ꯍꯦꯜꯂꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯀꯣꯏꯕ ꯂꯥꯡꯕꯒꯤ ꯃꯇꯝ ꯍꯦꯟꯈꯤꯗꯨꯅ ꯃꯁꯥꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃꯃꯝ ꯂꯣꯏꯅ ꯂꯩꯅꯔꯕ ꯆꯍꯤ ꯃꯇꯥꯡ ꯑꯣꯏꯕꯅꯤꯅ ꯑꯉꯥꯡ ꯁꯦꯝꯕ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛꯇ ꯍꯦꯟꯅ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯉꯝꯃꯤ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯔꯕꯅꯤꯅ ꯑꯋꯥ ꯑꯅꯥ ꯄꯨꯟꯁꯤꯒꯤ ꯁꯤꯡꯅꯕ ꯀꯌꯥ ꯊꯧꯅꯥ ꯐꯅ ꯃꯥꯌꯣꯛꯅꯕ ꯉꯝꯃꯤ ꯑꯃꯔꯣꯝꯗ ꯃꯁꯥꯒꯤ ꯆꯍꯤ 35 ꯍꯦꯜꯂꯒ ꯃꯤꯔꯣꯟꯕꯒꯤ ꯀꯥꯟꯅꯗꯕ ꯑꯃꯗꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯔꯝꯀꯌా ꯃꯔꯨꯝ ꯂꯩ ꯍꯥꯏꯅ ꯄꯜꯂꯗꯨꯅ WHO ꯒꯤ ꯔꯤꯄꯣꯔꯠꯅ ꯍꯥꯏ ꯆꯍꯤ ꯌꯥꯝꯁꯤꯜꯂꯛꯄ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯑꯥꯔꯊ꯭ꯔꯥꯏꯇꯤꯁ ꯍꯥꯏꯄꯔꯇꯦꯟꯁꯟ ꯑꯃꯗꯤ ꯗꯥꯏꯕꯦꯇꯤꯁꯅꯆꯤꯡꯕ ꯂꯩꯅꯥ ꯀꯌꯥꯒꯤ ꯔꯤꯛꯁ ꯍꯦꯟꯒꯠꯂꯛꯏ ꯆꯍꯤ 35ꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯆꯍꯤ ꯍꯦꯜꯂꯤꯕ ꯃꯈꯩ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕꯒꯤ ꯆꯥꯡꯁꯨ ꯋꯥꯡꯈꯠꯂꯛꯏ ꯈꯔꯗꯪ ꯄꯜꯂꯕꯗ ꯏꯟꯗ꯭ꯌꯨꯁ ꯂꯦꯕꯔ ꯐꯤꯇꯜ ꯗꯤꯁꯇ꯭ꯔꯦꯁ ꯏꯄꯤꯗꯨꯔꯦꯜ ꯑꯦꯅꯦꯁꯊꯦꯁꯤꯌꯥ ꯊꯥ ꯁꯨꯔꯝꯗꯥꯏꯗ ꯑꯉꯥꯡ ꯀꯥꯏꯕ ꯑꯉꯥꯡ ꯁꯤꯅ ꯄꯣꯛꯄ ꯁꯣꯏꯅꯥꯏꯕ ꯑꯉꯥꯡ ꯄꯣꯛꯄ ꯃꯁꯥ ꯃꯎ ꯐꯠꯇꯕ ꯑꯉꯥꯡ ꯄꯣꯛꯄ ꯊꯥ ꯁꯨꯗꯅ ꯑꯉꯥꯡ ꯎꯅꯕ ꯑꯃꯁꯨꯡ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯗꯥꯏꯕꯦꯇꯤꯁ ꯅꯥꯕ ꯑꯁꯤꯅꯆꯤꯡꯕꯅꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯣꯏꯗꯨꯅꯁꯨ ꯃꯁꯥꯒꯤ ꯆꯍꯤ 35 ꯅꯠꯇ꯭ꯔꯒ 90 ꯍꯦꯜꯂꯕ ꯅꯨꯄꯤꯁꯤꯡ ꯃꯤꯔꯣꯟꯕ ꯑꯃꯗꯤ ꯑꯉꯥꯡ ꯄꯣꯛꯄ ꯁꯨꯡꯌꯥꯃꯛ ꯌꯥꯗꯕꯗꯤ ꯅꯠꯇꯦ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯍꯥꯏ ꯃꯤꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯆꯥꯛꯆꯥ ꯌꯨꯊꯛ ꯐꯦꯃꯤꯂꯤ ꯍꯤꯁꯇ꯭ꯔꯤ ꯑꯃꯗꯤ ꯍꯥꯟꯅ ꯑꯉꯥꯡ ꯀꯌꯥꯝꯅ ꯐꯥꯕꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯈꯥꯁꯨ ꯄꯣꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯄꯨꯟꯁꯤ ꯃꯍꯤꯡ ꯁꯦꯝꯗꯣꯛꯄꯒ ꯂꯣꯏꯅꯅ ꯗꯣꯛꯇꯔꯒ ꯆꯥꯡ ꯅꯥꯏꯅ ꯇꯥꯟꯅꯔꯕꯗꯤ ꯆꯍꯤ 35ꯕꯨ ꯑꯣꯏꯔꯕꯁꯨ 90ꯕꯨ ꯍꯦꯜꯂꯕꯁꯨ ꯃꯤꯔꯣꯟꯕꯗ ꯊꯣꯏꯅ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯆꯍꯤ ꯂꯤꯔꯒ ꯃꯤꯔꯣꯟꯕꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥই ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔꯗꯤ ꯑꯗꯨꯃꯛ ꯁꯣꯏꯗꯅ ꯃꯥꯌꯣꯛꯅꯕ ꯌꯥꯏ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯂꯤ 1Gi ꯔꯥꯝꯖꯤ ꯑꯦꯛꯅ ꯂꯩꯕꯥꯛ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯆꯥꯎꯈꯠꯍꯟꯕꯗ ꯃꯇꯦꯡ ꯑꯣꯏꯔꯒꯅꯤ ꯖꯣꯕ ꯀꯥꯔꯗ ꯍꯣꯜꯗꯔꯁꯤꯡꯕꯨ ꯆꯍꯤ ꯑꯃꯗ ꯅꯨꯃꯤꯠ 145ꯅꯤ ꯊꯕꯛ ꯄꯤꯔꯒꯅꯤ ꯁꯅꯥꯖꯥꯎꯕ ꯍꯟꯗꯛꯇ ꯏꯟꯗꯤꯌꯥꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯅ ꯄꯥꯁ ꯇꯧꯈꯤꯕ ꯕꯤꯛꯁꯤꯠ ꯚꯥꯔꯠ ꯒꯥꯔꯦꯟꯇꯤ ꯐꯣꯔ ꯔꯣꯖꯒꯥꯔ ꯑꯦꯟ ꯑꯖꯤꯕꯤꯀꯥ ꯃꯤꯁꯟ ꯒ꯭ꯔꯥꯃꯤꯟ 1Gi ꯔꯥꯝꯖꯤꯕꯨ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯅ ꯑꯦꯛ ꯑꯣꯜꯂꯛꯈꯤꯕꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤ ꯀꯨꯝꯖꯥ 2047 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯄꯨꯡ ꯐꯥꯅ ꯆꯥꯎꯈꯠꯍꯟꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯔꯒꯅꯤ ꯂꯣꯏꯅꯅ ꯑꯦꯛ ꯑꯁꯤꯅ ꯖꯣꯕ ꯀꯥꯔꯗ ꯍꯣꯜꯗꯔꯁꯤꯡꯕꯨ ꯆꯍꯤ ꯑꯃꯗ ꯅꯨꯃꯤꯠ 145ꯅꯤ ꯊꯕꯛ ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧꯁꯨ ꯑꯣꯏꯔꯤꯕ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯁꯅꯥꯖꯥꯎꯕ ꯂꯩꯁꯦꯝꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ 1Gi ꯔꯥꯝꯖꯤꯕꯨ ꯑꯦꯛ ꯑꯣꯜꯂꯛꯄꯗ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯉꯁꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯗ ꯂꯩꯕ ꯁꯅꯥ ꯀꯣꯅꯨꯡꯗ ꯑꯈꯟꯅꯅ ꯎꯅꯔꯨꯕ ꯑꯃꯗ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ MP ꯁꯅꯥꯖꯥꯎꯕ ꯂꯩꯁꯦꯝꯕꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯟꯗꯛꯇ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯨꯆꯤꯡꯕ NDA ꯂꯩꯉꯥꯛꯅ ꯍꯣꯠꯅꯔꯤꯕ 1Gi ꯔꯥꯝꯖꯤ ꯑꯦꯛ ꯑꯁꯤꯅ ꯍꯥꯟꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯠꯅꯔꯝꯕ MGNREGA ꯒꯤ ꯃꯍꯨꯠ ꯁꯤꯟꯈꯤꯗꯧꯔꯤꯕꯅꯤ ꯍꯟꯗꯛ ꯅꯧꯅ ꯆꯠꯅꯒꯗꯧꯔꯤꯕ ꯑꯦꯛ ꯑꯁꯤꯅ ꯃꯄꯨꯡ ꯑꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤ ꯀꯨꯝꯖꯥ 2047ꯗ ꯃꯄꯨꯡ ꯐꯥꯅ ꯆꯥꯎꯈꯠꯄ ꯂꯝꯗꯝ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯗ ꯍꯦꯟꯅ ꯃꯇꯦꯡ ꯑꯣꯏꯔꯒꯅꯤ ꯃꯁꯤꯒꯤꯗꯃꯛ ꯑꯦꯛ ꯑꯁꯤꯕꯨ ꯑꯌꯥꯕ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯕꯨ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯔꯛꯂꯤ ꯍꯟꯗꯛ ꯅꯧꯅ ꯑꯦꯛ ꯑꯣꯟꯗꯨꯅ ꯆꯠꯅꯒꯗꯧꯔꯤꯕ 1Gi ꯔꯥꯝꯖꯤ ꯑꯁꯤꯅ ꯃꯃꯥꯡꯗ MGNREGA ꯅ ꯀꯥꯔꯗ ꯍꯣꯜꯗꯔꯁꯤꯡꯗꯆꯍꯤ ꯑꯃꯗ ꯅꯨꯃꯤꯠ 100ꯅꯤ ꯈꯛ ꯊꯕꯛ ꯄꯤꯔꯝꯕꯗꯨ ꯑꯦꯛ ꯑꯁꯤꯅꯗꯤ ꯆꯍꯤ ꯑꯃꯗ ꯅꯨꯃꯤꯠ 145ꯅꯤ ꯖꯣꯕ ꯀꯥꯔꯗ ꯍꯣꯜꯗꯔꯁꯤꯡꯗ ꯊꯕꯛ ꯄꯤꯒꯗꯧꯔꯤꯕꯅꯤ ꯅꯧꯅ ꯆꯠꯅꯒꯗꯧꯔꯤꯕ ꯑꯦꯛ ꯑꯁꯤꯗꯤ ꯃꯔꯨꯑꯣꯏꯅ ꯃꯔꯨ ꯃꯔꯥꯡ ꯍꯨꯟꯕ ꯂꯧ ꯂꯤꯡꯕ ꯂꯧ ꯂꯣꯛꯄ ꯃꯇꯝꯗ ꯊꯕꯛ ꯁꯨꯅꯅꯕ ꯃꯤ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯅꯅꯕ ꯊꯧꯔꯥꯡ ꯊꯧꯁꯤꯜꯁꯨ ꯌꯥꯎꯔꯤ ꯑꯦꯛ ꯑꯁꯤꯒꯤ ꯃꯈꯥꯗ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛꯁꯤꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯏꯁꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛꯁꯤꯡ ꯂꯝꯕꯤ ꯊꯣꯡ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯑꯃꯁꯨꯡ ꯃꯍꯧꯁꯥꯒꯤ ꯁꯛꯇꯝ ꯀꯥꯏꯊꯔꯛꯂꯤꯕ ꯑꯃꯗꯤ ꯍꯣꯡꯂꯛꯂꯤꯕ ꯀꯌꯥ ꯑꯁꯤ ꯊꯦꯡꯅꯕ ꯉꯝꯒꯗꯕ ꯊꯕꯛꯁꯤꯡꯗꯅ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯄꯤꯗꯨꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕ ꯌꯥꯎꯔꯤ ꯑꯦꯛ ꯑꯁꯤꯅ ꯃꯄꯨꯡ ꯑꯣꯏꯅ ꯍꯤꯔꯝ 4ꯗ ꯀꯨꯏꯅ ꯆꯠꯀꯗꯕ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯂꯟ ꯑꯣꯏꯔꯒꯗꯕ ꯃꯑꯣꯡꯗ ꯄꯣꯠ ꯆꯩ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯄꯗ ꯍꯦꯟꯅ ꯃꯤꯠꯌꯦꯡ ꯆꯪꯅꯕ ꯍꯣꯠꯅꯕꯒꯤ ꯊꯕꯛꯁꯤꯡ ꯌꯥꯎꯔꯤ ꯑꯍꯥꯟꯕ ꯑꯦꯛ ꯑꯁꯤꯅ ꯏꯁꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯄ ꯍꯥꯏꯕꯗꯤ ꯋꯥꯇꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯈꯨꯡꯒꯪꯒꯤ ꯑꯣꯏꯅ ꯇꯨ ꯀꯣꯏꯅ ꯆꯠꯀꯗꯕ ꯂꯝꯕꯤ
ꯊꯣꯡꯁꯤꯡ ꯁꯦꯝꯒꯠꯄ ꯍꯥꯏꯕꯗꯤ ꯀꯅꯦꯛꯇꯤꯚꯤꯇꯤ ꯍꯦꯟꯅ ꯐꯒꯠꯍꯟꯕ, ꯍꯤꯡꯅꯕꯒꯤ ꯂꯝꯕꯤꯒ ꯃꯔꯤ ꯂꯩꯅꯕ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯁꯤꯡ ꯁꯦꯝꯒꯠꯄ ꯍꯥꯏꯕꯗꯤ ꯂꯥꯏꯚꯂꯤꯍꯨꯗ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯑꯃꯗꯤ ꯀ꯭ꯂꯥꯏꯃꯦꯠ ꯔꯦꯖꯤꯂꯦꯟ ꯑꯦꯁꯦꯠꯁꯤꯡ ꯁꯦꯝꯒꯠ ꯁꯥꯒꯠꯄꯅꯆꯤꯡꯕ ꯌꯥꯎꯔꯤ꯫ ꯇꯁꯦꯡꯅꯃꯛꯀꯤ ꯑꯦꯛ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯄꯨꯟꯁꯤꯟꯒꯗꯕ ꯂꯟ-ꯊꯨꯝꯒꯤ ꯗꯤꯁꯦꯟꯇ꯭ꯔꯦꯂꯥꯏꯖ ꯑꯣꯏꯅ ꯊꯕꯛ ꯄꯥꯏꯈꯠꯀꯗꯕ ꯊꯧꯔꯥꯡ ꯀꯌꯥꯁꯨ ꯌꯥꯎꯔꯤ꯫ ꯊꯕꯛꯁꯤꯡ ꯑꯁꯤ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯊꯥꯛꯇ ꯒ꯭ꯔꯥꯝ ꯁꯚꯥꯅ ꯑꯌꯥꯕ ꯄꯤꯕꯒ ꯕꯤꯛꯁꯤꯠ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯄ꯭ꯂꯥꯟ (PM) ꯒꯇꯤ ꯁꯛꯇꯤꯅꯆꯤꯡꯕꯗꯒꯤ ꯍꯧꯔꯛꯄꯅꯤ꯫ ꯃꯁꯤ ꯏꯟꯇꯤꯒ꯭ꯔꯦꯇꯦꯗ ꯄ꯭ꯂꯥꯅꯤꯡ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯃꯅꯤ ꯑꯃꯁꯨꯡ ꯃꯁꯤꯅ ꯆꯥꯎꯈꯠ ꯈꯣꯡꯊꯥꯡꯗ ꯍꯦꯟꯅ ꯌꯥꯡꯁꯤꯟꯍꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯇꯩ ꯁ꯭ꯇꯦꯠꯁꯤꯡꯗꯗꯤ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯄꯥꯏꯈꯠꯄꯗ ꯁꯦꯟꯊꯪ ꯄꯤꯕꯒꯤ ꯃꯑꯣꯡ ꯑꯁꯤ 60:40ꯒꯤ ꯆꯥꯡꯗꯅꯤ, ꯑꯗꯨꯕꯨ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠꯁꯤꯡꯒꯤꯗꯃꯛꯇꯗꯤ 90:10ꯒꯤ ꯔꯦꯁꯤꯑꯣ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯁꯦꯟꯇꯔꯒꯤꯅ ꯆꯥꯗ 90 ꯑꯗꯨꯒ ꯁ꯭ꯇꯦꯠꯀꯤꯅ ꯆꯥꯗ 10ꯒꯤ ꯆꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯊꯕꯛ ꯄꯥꯏꯈꯠꯀꯗꯧꯔꯤꯕꯅꯤ꯫ ꯊꯕꯛꯁꯤꯡ ꯑꯁꯤ ꯄꯥꯏꯈꯠꯄꯗ ꯃꯔꯨꯑꯣꯏꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚꯀꯤ ꯑꯍꯣꯡꯕ ꯑꯃꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯑꯁꯤ ꯆꯥꯗ 6-9 ꯐꯥꯎꯕ ꯍꯦꯟꯒꯠꯂꯦ꯫ ꯑꯦꯛ ꯑꯁꯤꯒꯤ ꯌꯥꯝꯅ ꯇꯣꯞ ꯇꯣꯞꯄ ꯃꯑꯣꯡ ꯃꯇꯧ ꯑꯃꯅ ꯊꯕꯛ ꯄꯤꯕꯒꯤ ꯒꯥꯔꯦꯟꯇꯤ ꯑꯃꯁꯨꯡ ꯊꯕꯛ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯗꯤꯃꯥꯟꯗ ꯇꯧꯕꯒꯤ ꯍꯛꯁꯤꯡ ꯄꯤꯔꯤ꯫ ꯀꯅꯥꯒꯨꯝꯕ ꯈꯨꯡꯒꯪꯒꯤ ꯊꯕꯛ ꯁꯨꯕꯒꯤ ꯍꯛ ꯂꯩꯔꯕ ꯃꯤꯑꯣꯏ ꯑꯃꯅ ꯊꯕꯛ ꯄꯤꯌꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯤꯑꯣꯏ ꯑꯗꯨꯗ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯃꯅꯨꯡꯗ ꯊꯕꯛ ꯄꯤꯗ꯭ꯔꯒꯗꯤ ꯑꯟꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯠ ꯑꯦꯂꯥꯋꯦꯟꯁ ꯄꯤꯕꯒꯤ ꯍꯛ ꯂꯩꯒꯅꯤ꯫ ꯑꯦꯛ ꯑꯁꯤꯒꯤ ꯃꯈꯥꯗ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯀꯥꯟꯅꯕ ꯃꯦꯀꯥꯅꯤꯖꯝ ꯑꯃꯁꯨ ꯌꯥꯎꯍꯜꯂꯤ꯫ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯑꯣꯊꯦꯟꯇꯤꯀꯦꯁꯟ, ꯖꯤꯑꯣ-ꯇꯦꯒꯤꯡ, ꯔꯤꯑꯦꯜ-ꯇꯥꯏꯝ ꯗꯥꯁꯕꯣꯔꯗ ꯑꯁꯤꯅꯆꯤꯡꯕ ꯑꯁꯤꯅ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤꯗ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤ ꯑꯃꯁꯨꯡ ꯏꯟꯀ꯭ꯂꯨꯖꯟ ꯑꯣꯏꯍꯟꯗꯨꯅ ꯊꯕꯛ ꯇꯧꯕꯒꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯜꯂꯒꯅꯤ꯫ MP ꯂꯩꯁꯦꯝꯕꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ MGNREGA ꯅꯧꯅ ꯄꯥꯁ ꯇꯧꯔꯕ ꯕꯤꯜ ꯑꯁꯤꯒ ꯑꯆꯧꯕ ꯈꯦꯟꯅꯕ ꯀꯌꯥ ꯑꯃꯗꯤ ꯂꯩꯒꯅꯤ꯫ ꯀꯣꯡꯒ꯭ꯔꯦꯁꯅ ꯂꯨꯆꯤꯡꯕ UPA-ꯒꯤ ꯃꯇꯝꯗ ꯍꯧꯗꯣꯛꯂꯝꯕ MGNREGA ꯑꯁꯤꯗꯤ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯒꯤ ꯃꯃꯤꯡ ꯈꯛ ꯂꯧꯔꯒ ꯁꯤꯖꯤꯟꯅꯕꯅꯤ, ꯑꯗꯨꯕꯨ ꯅꯧꯅ ꯑꯦꯛ ꯑꯣꯜꯂꯕ GBG ꯔꯥꯝꯖꯤ ꯑꯁꯤꯗꯗꯤ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯅ ꯇꯁꯦꯡꯅ ꯄꯥꯝꯖꯔꯝꯕ ꯐꯤꯗꯝꯁꯤꯡ ꯑꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯅꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯈꯨꯡꯒꯪꯒꯤ ꯍꯦꯟꯅ ꯀꯥꯟꯅꯒꯗꯕ ꯊꯕꯛꯁꯤꯡ, ꯇꯨꯡ ꯀꯣꯏꯅ ꯂꯩꯍꯧꯒꯗꯕ ꯄꯣꯠꯆꯩꯁꯤꯡ ꯃꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯉꯝꯕ ꯈꯨꯡꯒꯪꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯁꯦꯝꯕ ꯑꯁꯤꯅꯆꯤꯡꯕꯅꯤ꯫ ꯑꯅꯧꯕ ꯑꯦꯛ ꯑꯁꯤꯗꯒꯤ ꯍꯥꯟꯅꯒꯤ ꯃꯇꯝ ꯂꯦꯟꯅꯅꯕ ꯊꯕꯛ ꯁꯨꯕꯗ ꯌꯥꯔꯔꯣꯏ꯫ ꯀꯣꯡꯒ꯭ꯔꯦꯁꯀꯤ UPA ꯂꯩꯉꯥꯛꯅ ꯌꯥꯅ-ꯌꯥꯅꯕ ꯄꯪꯇꯧ ꯇꯧꯁꯤꯜꯂꯝꯕ, ꯃꯇꯝ ꯆꯥꯅ ꯈꯨꯠꯁꯨꯃꯜ ꯄꯤꯗꯕ ꯑꯁꯤꯅꯆꯤꯡꯕꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯂꯩꯔꯔꯣꯏ꯫ ꯕꯤꯜ ꯑꯁꯤꯅ ꯒꯥꯟꯙꯤꯅ ꯊꯥꯖꯔꯝꯕ ꯑꯁꯦꯡꯕ ꯊꯕꯛ ꯃꯈꯜꯁꯤꯡꯒꯤ ꯔꯤꯖꯜꯠ ꯄꯤꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2014ꯗꯒꯤ ꯍꯧꯔꯒ ꯃꯣꯗꯤꯅ ꯂꯨꯆꯤꯡꯕ ND ꯂꯩꯉꯥꯛ ꯈꯨꯡꯒꯪꯁꯤꯡꯗ ꯊꯕꯛ ꯄꯤꯅꯕꯒꯤꯗꯃꯛ ꯁꯦꯟꯐꯝ ꯍꯦꯟꯒꯠꯅ ꯊꯥꯗꯗꯨꯅ ꯂꯥꯛꯂꯤ꯫ ꯆꯍꯤꯗ ꯀ꯭ꯔꯣꯔ 70,000ꯗꯒꯤ ꯀ꯭ꯔꯣꯔ 43,000 ꯔꯣꯝ ꯁꯤꯖꯤꯟꯅꯗꯨꯅ UPA ꯂꯩꯉꯥꯛꯀꯤ ꯃꯇꯝꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 30,000-40,000 ꯔꯣꯝ ꯈꯛ ꯊꯥꯗꯔꯝꯕꯗꯒꯤ ꯍꯦꯟꯅ ꯐꯟꯗꯤꯡ ꯇꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯆꯍꯤ 10 ꯔꯣꯝꯁꯤꯗ UPA-ꯒꯤ ꯂꯩꯉꯥꯛꯅ ꯄꯥꯟꯕ ꯃꯇꯝꯗ ꯁꯣꯠꯊꯔꯕ ꯈꯨꯡꯒꯪꯒꯤ ꯃꯤꯌꯥꯝꯅ ꯌꯨꯝꯒꯤ ꯁꯦꯜ ꯗꯔꯀꯥꯔ ꯂꯩꯔꯛꯄ ꯃꯇꯝꯗ ꯂꯩꯉꯥꯛꯅ ꯈꯨꯡꯒꯪꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤꯗꯃꯛ ꯑꯍꯦꯟꯕ ꯁꯦꯜ ꯊꯥꯗꯅꯤꯡꯗꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯝꯈꯤ꯫ ꯑꯗꯨꯃꯛꯄꯨ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯂꯩꯉꯥꯛꯀꯤ ꯃꯇꯝꯗꯗꯤ ꯀꯣꯚꯤꯗ-19ꯒꯤ ꯃꯇꯝꯗ ꯂꯥꯏꯔꯕ, ꯊꯕꯛ ꯁꯨꯅꯤꯡꯕ ꯑꯃꯁꯨꯡ ꯈꯨꯗꯣꯡꯆꯥꯗꯕ ꯈꯨꯡꯒꯪꯒꯤ ꯌꯨꯝꯊꯣꯡꯁꯤꯡꯒꯤꯗꯃꯛ ꯂꯨꯄꯥ ꯀ꯭ꯔꯣꯔ 1,119,000 ꯍꯦꯟꯅ ꯈꯥꯏꯗꯣꯛꯇꯨꯅ ꯃꯇꯦꯡ ꯄꯥꯡꯈꯤ꯫ ꯍꯧꯖꯤꯛꯁꯨ ꯂꯩꯉꯥꯛ ꯑꯁꯤꯅ ꯈꯨꯡꯒꯪꯒꯤ ꯃꯤꯌꯥꯝꯗ ꯊꯕꯛ ꯄꯤꯅꯅꯕꯒꯤ ꯑꯍꯦꯟꯕ ꯊꯧꯔꯥꯡ ꯊꯧꯁꯤꯜ ꯀꯌꯥ ꯂꯧꯈꯠꯂꯛꯄꯁꯤꯅ ꯂꯥꯛꯂꯤꯕ ꯀꯨꯝꯖꯥ 2047 ꯐꯥꯎꯕꯗ ꯂꯩꯕꯥꯛ ꯑꯁꯤꯅ ꯃꯄꯨꯡ ꯐꯥꯅ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯕꯤꯛꯁꯤꯠ ꯚꯥꯔꯠ ꯒꯥꯔꯦꯟꯇꯤ ꯐꯣꯔ ꯔꯣꯖꯒꯥꯔ ꯑꯦꯟꯗ ꯑꯖꯤꯕꯤꯀꯥ ꯃꯤꯁꯟ ꯒ꯭ꯔꯥꯃꯤꯟ (GBG ꯔꯥꯝꯖꯤ) ꯑꯦꯛ ꯑꯁꯤꯅ ꯍꯥꯟꯅ ꯆꯠꯅꯔꯝꯕ MGNREGA-ꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯥꯏꯔꯕ, ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯖꯗ꯭ꯔꯕ ꯑꯃꯁꯨꯡ ꯈꯨꯡꯒꯪꯒꯤ ꯃꯤꯌꯥꯝꯗ ꯍꯦꯟꯅ ꯀꯥꯟꯅꯕ ꯄꯤꯕ ꯑꯃꯗꯤ ꯆꯥꯎꯈꯠ ꯂꯝꯕꯤꯗ ꯈꯨꯗꯣꯡ ꯆꯥꯍꯟꯕ ꯉꯝꯂꯒꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕ ꯂꯩ ꯍꯥꯏꯅ MP ꯁꯅꯥꯖꯥꯎꯕ ꯂꯩꯁꯦꯝꯕꯅ ꯍꯥꯏꯈꯤ꯫ ꯆꯥꯏꯅꯥꯒꯤ ꯂꯧꯅꯝ ꯂꯥꯡꯗ ꯊꯨꯗꯅꯕ ꯑꯃꯦꯔꯤꯀꯥꯒꯤ ꯄꯦꯟꯇꯥꯒꯟꯅ ꯏꯟꯗꯤꯌꯥꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯆꯦꯛꯁꯤꯟ ꯋꯥꯐꯝ ꯊꯝꯂꯛꯈ꯭ꯔꯦ꯫ ꯔꯤꯄꯣꯔꯠ ꯆꯥꯏꯅꯥꯒꯤ ꯂꯧꯅꯝ ꯂꯥꯡꯗ ꯊꯨꯗꯅꯕ ꯑꯃꯦꯔꯤꯀꯥꯒꯤ ꯄꯦꯟꯇꯥꯒꯟꯅ ꯏꯟꯗꯤꯌꯥꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯆꯦꯛꯁꯤꯟ ꯋꯥꯐꯝ ꯊꯝꯂꯛꯈ꯭ꯔꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯦꯟꯇꯥꯒꯟꯒꯤ ꯑꯦꯅꯨꯑꯦꯜ ꯔꯤꯄꯣꯔꯠ ꯇꯨ ꯀꯣꯡꯒ꯭ꯔꯦꯁ ꯑꯣꯟ ꯆꯥꯏꯅꯤꯖ ꯃꯤꯂꯤꯇꯔꯤ ꯑꯦꯟꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯗꯤꯕꯦꯂꯞꯃꯦꯟꯠ 2025ꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯏꯅꯥꯅ ꯑꯁꯥꯟꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯂꯥꯏꯟ ꯑꯣꯐ ꯑꯦꯛꯆꯨꯑꯦꯜ ꯀꯟꯇ꯭ꯔꯣꯜ (LAC) ꯒꯤ ꯃꯇꯥꯡꯗ ꯏꯟꯗꯤꯌꯥꯗ ꯊꯣꯏꯅ ꯑꯌꯦꯠ-ꯑꯄꯟ ꯄꯤꯔꯛꯄ ꯂꯩꯇ꯭ꯔꯤ꯫ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥꯒ ꯑꯐꯕ ꯃꯔꯤ ꯊꯝꯅꯕ ꯇꯧꯔꯤꯕ ꯑꯁꯤꯗ ꯏꯟꯗꯤꯌꯥꯅ ꯄꯪꯊꯗꯨꯅ ꯂꯩꯕ ꯆꯨꯝꯂꯣꯏ, ꯃꯔꯝꯗꯤ ꯆꯥꯏꯅꯥꯅ LAC-ꯒꯤ ꯃꯇꯥꯡꯗ ꯏꯟꯗꯤꯌꯥꯒ ꯂꯩꯔꯤꯕ ꯆꯌꯦꯠꯅꯕ ꯑꯁꯤ ꯍꯧꯖꯤꯛ ꯂꯣꯏꯁꯤꯟꯕ ꯄꯥꯝꯗꯦ꯫ ꯆꯞ ꯆꯥꯕ ꯃꯇꯝ ꯑꯃ ꯉꯥꯏꯕꯒ ꯂꯣꯏꯅꯅ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯄ꯭ꯔꯦꯁꯔ ꯄꯤꯍꯜꯂꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯗꯤꯐꯦꯟꯁ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯏꯅꯥꯅ ꯏꯟꯗꯤꯌꯥꯒ ꯍꯧꯖꯤꯛ ꯑꯐꯕ ꯃꯔꯤ ꯊꯝꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤ 2027ꯗ ꯆꯥꯏꯅꯥꯅ ꯇꯥꯏꯋꯥꯟꯗ ꯂꯥꯟꯗꯥꯅꯕ ꯊꯧꯔꯥꯡꯂꯛꯂꯤꯕ ꯑꯁꯤꯗ ꯏꯟꯗꯤꯌꯥꯅ ꯑꯃꯦꯔꯤꯀꯥꯒ ꯄꯨꯜꯂꯒ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯕꯗꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯇꯥꯏꯋꯥꯟ ꯑꯣꯀꯨꯄꯥꯏ ꯍꯦꯛ ꯇꯧꯕꯒ ꯆꯥꯏꯅꯥꯅ ꯏꯟꯗꯤꯌꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯆꯍꯤ 14ꯒꯤ ꯃꯃꯥꯡꯗ ꯄꯨꯇꯤꯟꯅ ꯖꯣꯔꯖ ꯕꯨꯁꯇ ꯄꯥꯀꯤꯁꯇꯥꯟꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏꯒꯤ ꯃꯇꯥꯡꯗ ꯆꯦꯛꯁꯤꯟ ꯋꯥꯐꯝ ꯊꯝꯈꯤ꯫ ꯆꯍꯤ 14ꯒꯤ ꯃꯃꯥꯡꯗ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯃꯇꯝ ꯑꯗꯨꯒꯤ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯖꯣꯔꯖ ꯕꯨꯁꯇ ꯄꯥꯀꯤꯁꯇꯥꯟꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏꯒꯤ ꯃꯇꯥꯡꯗ ꯆꯦꯛꯁꯤꯟ ꯋꯥꯐꯝ ꯊꯝꯈꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯨꯇꯤꯟꯒꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯖꯣꯔꯖ ꯕꯨꯁꯅ ꯌꯥꯝꯅ ꯂꯨꯝꯅ ꯂꯧꯔꯗꯨꯅ ꯃꯇꯝ ꯑꯗꯨꯒꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯔꯤꯕ ꯄꯔꯚꯦꯖ ꯃꯨꯁꯥꯔꯐꯀ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁꯥꯏꯟꯇꯤꯁꯠ A.Q. ꯈꯥꯟ ꯑꯃꯗꯤ ꯃꯍꯥꯛꯀ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯁꯥꯏꯟꯇꯤꯁꯠꯁꯤꯡ ꯖꯦꯜꯗ ꯊꯝꯈꯤꯕꯅꯤ ꯍꯥꯏꯔꯤ꯫
Putinna matam aduda Pakistanda leiriba nuclear technology gi maramda khangba mioising fajin punsinduna thamhaudrabadi nuclear gi khulai North Korea amadi Iran fawba yaukiba yai haibigi chaksin wafam su thamkhibani ningsingba yabadi North Korea nuclear khulai leikhre Iran su nuclear khulai sanaba yamna kanna honariba leibak amani leiba ani asida nuclear gi khulai sanaba Pakistan mateng pangki haina su adumak ngangnaribani Myanmar junta na independent domestic monitor singi mathakta athingba thamkhre Myanmar junta laingana tha asige kungani pana pangthokadariba mikhal asida independent domestic monitor singi mathakta athingba thamjinkhre junta laingana nomaijing numita pangthokadariba mikhal asida malemgi organization sing amasung leibak kayana mikhal asibu yengsinna chebau pikhrabasu leibak manungda leiriba monitoring group singi mathakta di athingba thamduna mikhalga mari leina bathabak thoram sing yengsinbagi ayaba adu pikhidabani mamangda pangthokiba mikhal kayada di leiba adu da leiba civil society organization singna chauna thodang loduna lakhibani adubu handaki mikhal asida di leiba adugi civil society organization singna mikhal asibu yengsinabagi application kaya pisilakhiba adu laingakna laukhidabani election observer amana Myanmar da phongba pauche ama oriba Irawadi news ta thamlakpa warol amada mikhal gi mangoinana group kaya semna election commission da register taunaki adumapu handaki mikhal asida di leiba asigi ministry of home affairs na ayaba Piraba organization sing khaktamak register tawhanduna mikhal asibu yengsinabagi ayaba piri mikhal asigidamak Belarus ki observer singdi Yangonda thunglakre Ukraine ki president Vladimir Zelensky no Christmas ki prayer tawbada Vladimir Putin sian biro haina thawnikre Ukraine ki president Vladimir Zelensky na Christmas ki prayer tawbada Russia ki president Vladimir Putin bu sian biro haina thawnikre haina report amana phangdoragli Report asigi matungina Ukraine ki president Vladimir Zelensky na social media ki platform ama oriba X da video ama thagalakhibani video aduda Zelensky na Russia na Ukraine bu manghanta hanna ba honarakpa amadi makhoina fana yamna honarabasu makhoi gi apamba du ngasi su thungba ngamdri masi pumnama asi Ukraine gi mama laiba pu nungsijaba miyoisingna amatoina hotnabagi mahaini Ukraine gi mipum khudingmakna mahak pu siba pami haina Putin gi maming pandana haikibani hairi hojik fawbagi oina Zelensky na Putin sinabagi lai khurumkhiba adugi matangda wafam amata phongdorokpa leitri adumakpu hojik America gi president Donald Trump ki miyeng makhada Ukraine amadi Russia gi lan loisina ba honariba asida chawna ayet apan soiduna thoklakpa yai loinina Zelensky wafam asina maram oirga lan asi loisinmak ngamkhidabasu yai haina expert singda phongdornarakre nakala maramda Ukraine gi president Vladimir Zelensky na Russia ga songnariba lan asi loisinabagi damak Ukraine gi oiba peace plan ama puthorakre karigumba Zelensky na puthorakliba point 20 yaba peace plan asi Putin nei yarabadi America amadi Europe laibak singi luchingba singna yana che asida khuyek pibagi tangai fadaba leigani aduba hojikmaki oinadi yana che adugi matangda Russia gi maikaidigi wafam amata phongdorakpa leitri mamangda Donald Trump na puthorakiba point kungani pan yawa lan loisinabagi plan adu Ukraine gi oinadi suicide tawbaga chap manaba maramna Ukraine na wafam aduda yakhidabani hairi Ukraine gi lan loisinaba honaringai chera asida Russia na matik mayai leiraba bomb park sana thadaba ngamba amadi nuclear bomb puba ngamba Tu-95 MS plane Britain gi North border area da paisilakre thawong adu ubadagi NATO na khudakta fighter jet deploy tawduna section tharang lokhatkre Tu-95 khakta natana Su-33 fighter jet su yamna paisilakiba Russia gi thawong adu NATO laibak singda pressure pi na bahonarakpa oiramgani haina panari Russia gi thawong asina NATO laibak singna Putin na landara kadra ki duna leiriba adu amuka hengat halakre hari Iran na missile practice tawrakpadagi attack chatharakadra kibadagi Israel na US ka tanaba hokre Iran na missile practice tawrakpadagi attack chatharakadra kibadagi Israel na US ka tanaba hokre haina phongdoragli report asagi matung ina Iran gi Revolutionary Guard Corps IRGC na mating mayai leiraba missile practice le palaitana chatharakibani masina maram oiraga Iran na landana ba thorang paikhatpa amu haurabra haibigi chingnaba chauna leibadagi Israel gi military official singna America da paudam khibani hari Israel gi military gi makok thongba official singna phongdorakhibada Iran na Israel da landarakpagi chang chada yangkhai khaktani adubu risks loba pamdabana maram oiraga matam leiringaida lokhatpa yaba amadi jackson tharang lokhat haunabagi matangda Israel gi military gi makok thongba singna America ga tanaba hokre hiramasagi matangda Israel gi Prime Minister Benjamin Netanyahu lakliba December 28 da US gi President Donald Trump ga unagani hairi China na US gi khulai saba company kun amasung senior executive tara gi mathakta thingba thamkre US na Taiwan da khulai yongadoriba si lan gi ake khangthoganaba sinbani Beijing US State Department na Taiwan da $1 billion mari rongi mapanga kalaba khuso khulai sing yona batha sigi taraga nipan da khuyek pina khiba dugi pakhum oina China na US ki khuso khulai saba company kun amasung khuyek pina khiba du da yawa senior executive tara gi mathakta athing bathamne haina Chinese foreign ministry gi maikai digi phongdorakre US na Taiwan da Mi-42 HIMARS rocket launcher 82 army tactical missile system
420 ꯌꯥꯎꯅ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯌꯣꯟꯒꯗꯧꯔꯤꯕ ꯑꯁꯤ ꯂꯥꯟꯊꯣꯛꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯍꯟꯅꯕ ꯁꯤꯟꯕꯅꯤ ꯍꯥꯏꯅꯁꯨ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯥꯏꯅꯥꯅ ꯌꯨꯑꯦꯁꯀꯤ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯇꯥꯏꯋꯥꯟ ꯑꯁꯤ ꯆꯥꯏꯅꯥꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯂꯨꯝꯅ ꯂꯧꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯇꯥꯏꯋꯥꯟꯒꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯁꯤꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯄꯒꯤ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯈꯤ꯫ ꯇꯥꯏꯋꯥꯟꯕꯨ ꯆꯥꯏꯅꯥꯅ ꯑꯍꯥꯟꯕ ꯔꯦꯗ ꯂꯥꯏꯟ ꯑꯣꯏꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯂꯥꯏꯟ ꯑꯁꯤꯕꯨ ꯂꯥꯟꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯆꯥꯏꯅꯥꯅ ꯃꯄꯨꯡ ꯐꯥꯅ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ ꯍꯥꯏꯅ ꯆꯦꯛꯁꯤꯟ ꯋꯥꯔꯣꯜ ꯊꯝꯂꯛꯄꯒ ꯂꯣꯏꯅꯅ ꯆꯥꯏꯅꯥ ꯂꯩꯉꯥꯛꯅ ꯃꯇꯝ ꯆꯨꯞꯄꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯇꯝꯕ ꯉꯥꯛ-ꯁꯦꯟꯅꯕ ꯑꯃꯁꯨꯡ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯉꯥꯛ-ꯁꯦꯟꯅꯕꯒꯤꯗꯃꯛ ꯃꯇꯝ ꯄꯨꯝꯕꯗ ꯁꯦꯝ ꯁꯥꯗꯨꯅ ꯂꯩ꯫ ꯌꯨꯑꯦꯁꯅ ꯇꯥꯏꯋꯥꯟꯗ ꯈꯨꯠꯂꯥꯏ ꯌꯣꯟꯅꯕꯒꯤ ꯑꯌꯥꯕ ꯄꯤꯈꯤꯕꯗꯨ ꯆꯥꯏꯅꯥꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯌꯨꯑꯦꯁꯀꯤ ꯐꯥꯔꯝꯁꯤꯡꯅ ꯄꯨꯊꯣꯛꯄ ꯄꯣꯠꯊꯣꯛꯁꯤꯡ ꯑꯃꯁꯨꯡ ꯃꯤꯑꯣꯏꯁꯤꯡ ꯆꯥꯏꯅꯥꯗ ꯑꯊꯤꯡꯕ ꯊꯝꯂꯒꯅꯤ ꯍꯥꯏꯅ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯆꯥꯏꯅꯥ ꯂꯩꯉꯥꯛꯅ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯕ ꯀꯝꯄꯦꯅꯤ ꯑꯃꯁꯨꯡ ꯁꯦꯅꯤꯌꯔ ꯑꯦꯖꯨꯀꯦꯇꯤꯚꯁꯤꯡꯒ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯕ ꯌꯥꯔꯣꯏ, ꯃꯈꯣꯏꯗ ꯃꯈꯜ ꯑꯃꯠꯇꯒꯤ ꯃꯇꯦꯡ ꯄꯤꯕꯁꯨ ꯌꯥꯔꯣꯏ ꯍꯥꯏꯅ ꯆꯥꯏꯅꯥ ꯂꯩꯉꯥꯛꯅ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯂꯛꯈꯤ꯫ ꯙꯥꯀꯥꯗ ꯍꯤꯟꯗꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯝꯕꯁꯤꯡ ꯁꯛꯇꯥꯛꯄꯗ ꯃꯅꯥ ꯄꯤꯒꯅꯤ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯀꯣꯅꯨꯡ ꯙꯥꯀꯥꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯆꯥꯇꯣꯒ꯭ꯔꯥꯝꯗ ꯃꯥꯏꯅꯣꯔꯤꯇꯤ ꯍꯤꯟꯗꯨꯁꯤꯡꯕꯨ ꯌꯨꯝꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯅꯕ ꯍꯣꯠꯅꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯁꯛ ꯇꯥꯛꯄ ꯉꯝꯕ ꯃꯤꯑꯣꯏꯁꯤꯡꯗ ꯃꯅꯥ ꯄꯤꯒꯅꯤ ꯍꯥꯏꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯄꯨꯂꯤꯁꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯇꯦꯐꯥꯛ ꯄꯥꯎꯆꯦꯒꯤ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯇꯣꯒ꯭ꯔꯥꯝ ꯔꯦꯟꯖꯀꯤ ꯄꯨꯂꯤꯁꯀꯤ ꯍꯦꯗ ꯑꯍꯁꯥꯟ ꯍꯕꯤꯕꯅ ꯁꯛꯈꯪꯗꯕꯁꯤꯡꯅ ꯃꯥꯏꯅꯣꯔꯤꯇꯤ ꯍꯤꯟꯗꯨꯁꯤꯡꯒꯤ ꯃꯩ ꯊꯥꯈ꯭ꯔꯕ ꯌꯨꯝꯁꯤꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡꯗ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯃꯥꯏꯅꯣꯔꯤꯇꯤ ꯍꯤꯟꯗꯨꯁꯤꯡꯅ ꯂꯩꯔꯤꯕ ꯌꯨꯝ ꯊꯣꯡ ꯂꯣꯟꯁꯤꯟꯕꯒ ꯂꯣꯏꯅꯅ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯅꯕ ꯍꯣꯠꯅꯕꯒꯤ ꯊꯧꯑꯣꯡ ꯌꯥꯝꯅ ꯁꯥꯊꯤꯕ ꯊꯕꯛ ꯑꯃꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯑꯀꯟꯕ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕꯁꯤꯡ ꯁꯛꯇꯥꯛꯄ ꯉꯝꯕꯗ ꯃꯅꯥ ꯑꯣꯏꯅ ꯂꯨꯄꯥ ꯀꯌꯥ ꯄꯤꯒꯗꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝ ꯈꯪꯅ ꯂꯥꯎꯊꯣꯔꯛꯄꯗꯤ ꯂꯩꯇ꯭ꯔꯤ ꯍꯥꯏꯔꯤ꯫ ꯃꯥꯋꯤꯁꯠ ꯂꯨꯆꯤꯡꯕ ꯑꯃ ꯌꯥꯎꯅ ꯂꯥꯜꯍꯧꯕ 6 ꯍꯥꯠꯈ꯭ꯔꯦ꯫ ꯎꯔꯤꯁꯥꯒꯤ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯅꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ ꯇꯣꯞ ꯃꯥꯋꯤꯁꯠ ꯂꯨꯆꯤꯡꯕ ꯑꯃ ꯌꯥꯎꯅ ꯑꯇꯣꯞꯄ ꯔꯦꯕꯦꯜ 5 ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯍꯥꯠꯈ꯭ꯔꯕ ꯃꯥꯋꯤꯁꯠ ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯤꯇꯤꯒꯤ ꯃꯦꯝꯕꯔ ꯒꯅꯦꯁ ꯋꯤꯀꯤ ꯑꯁꯤ ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯉꯝꯕ ꯅꯠꯇ꯭ꯔꯒ ꯐꯥꯕ ꯉꯝꯕꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 1.10 ꯒꯤ ꯃꯅꯥ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯤꯁꯛꯅꯤ꯫ ꯃꯍꯥꯛ ꯎꯔꯤꯁꯥ ꯄꯨꯂꯤꯁ, ꯁꯤꯑꯥꯔꯄꯤꯑꯦꯐ ꯑꯃꯗꯤ ꯕꯤꯑꯦꯁꯑꯦꯐꯀꯤ ꯑꯄꯨꯟꯕ ꯇꯤꯝꯅ ꯑꯁꯨꯛꯄ ꯎꯃꯪꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ ꯍꯥꯠꯄ ꯉꯝꯈꯤꯕꯅꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯍꯥꯠꯄ ꯉꯝꯈ꯭ꯔꯕ ꯑꯇꯣꯞꯄ ꯂꯥꯜꯍꯧꯕ 5 ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯁꯛ ꯃꯃꯤꯡ ꯈꯪꯗꯣꯛꯄ ꯉꯝꯗ꯭ꯔꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯅꯨꯄꯤ 2ꯁꯨ ꯌꯥꯎꯔꯤ꯫ ꯒꯅꯦꯁ ꯋꯤꯀꯤ ꯊꯥꯔꯒ ꯆꯍꯤ ꯑꯁꯤꯗ ꯃꯥꯋꯤꯁꯠ ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯤꯇꯤꯒꯤ ꯃꯦꯝꯕꯔ ꯇꯔꯥꯒ 13 ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯍꯥꯠꯈ꯭ꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯋꯤꯁꯠꯀꯤ ꯃꯔꯨꯑꯣꯏꯕ ꯋꯥꯔꯦꯞ ꯂꯧꯔꯤꯕ ꯕꯣꯗꯤ ꯑꯁꯤꯒꯤ ꯃꯄꯥꯡꯒꯜ ꯁꯣꯟꯊꯔꯦ ꯍꯥꯏꯔꯤ꯫ ꯀꯤꯝ ꯖꯣꯡ ꯎꯟꯅ ꯐꯦꯛꯇꯔꯤꯁꯤꯡꯗ ꯃꯤꯁꯥꯏꯜ ꯌꯥꯝꯅ ꯁꯥꯟꯅꯕ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ꯫ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯂꯨꯆꯤꯡꯕ ꯀꯤꯝ ꯖꯣꯡ ꯎꯟꯅ ꯃꯊꯪ ꯆꯍꯤꯗꯒꯤ ꯍꯧꯗꯨꯅ ꯃꯤꯁꯥꯏꯜ ꯃꯁꯤꯡ ꯍꯦꯟꯅ ꯁꯥꯟꯅꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯥꯟꯅꯕ ꯐꯦꯛꯇꯔꯤꯁꯤꯡꯗ ꯑꯀꯟꯕ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ ꯍꯥꯏꯅ ꯁ꯭ꯇꯦꯠ ꯃꯤꯗꯤꯌꯥꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯆꯍꯤ ꯑꯁꯤꯗ ꯄꯤꯌꯣꯡꯌꯥꯡꯅ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯅ ꯃꯤꯁꯥꯏꯜ ꯆꯥꯡꯌꯦꯡ ꯇꯧꯕꯒꯤ ꯊꯕꯛꯁꯤꯡ ꯍꯦꯟꯒꯠꯂꯛꯄꯒ ꯂꯣꯏꯅꯅ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁꯥꯎꯊ ꯀꯣꯔꯤꯌꯥꯕꯨ ꯁꯤꯡꯅꯕ ꯉꯝꯅꯕꯒꯤꯗꯃꯛ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯣꯏꯅ ꯑꯍꯦꯟꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯃꯁꯤꯡ ꯌꯥꯝꯅ ꯁꯥꯟꯅꯕꯒꯤ ꯊꯧꯔꯥꯡ ꯑꯁꯤ ꯂꯧꯈꯠꯂꯛꯈꯤꯕꯅꯤ꯫ ꯀꯤꯝ ꯖꯣꯡ ꯎꯟꯅ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯥꯐꯝꯁꯤꯡꯗ ꯌꯦꯡꯁꯤꯟ ꯈꯣꯡꯆꯠ ꯆꯠꯈꯤꯕꯒ ꯂꯣꯏꯅꯅ ꯃꯊꯪ ꯆꯍꯤꯗꯒꯤ ꯍꯧꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯨꯠꯂꯥꯏ ꯁꯥꯕ ꯐꯦꯛꯇꯔꯤꯁꯤꯡꯗ ꯃꯤꯁꯥꯏꯜ ꯌꯥꯎꯅ ꯑꯇꯩ ꯑꯇꯣꯞꯄ ꯂꯥꯟꯒꯤ ꯃꯆꯥꯛꯁꯤꯡ ꯃꯁꯤꯡ ꯍꯦꯟꯅ ꯁꯥꯟꯅꯕ ꯄꯥꯎꯇꯥꯛ ꯄꯤꯈꯤꯕꯅꯤ꯫ ꯃꯤꯁꯥꯏꯜ ꯑꯃꯁꯨꯡ ꯂꯥꯟꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯥꯕꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯌꯥꯝꯅꯃꯛ ꯃꯔꯨ ꯑꯣꯏ ꯍꯥꯏꯅ ꯀꯤꯝ ꯖꯣꯡ ꯎꯟꯅ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯔꯤꯖꯟ ꯑꯁꯤꯅ ꯂꯥꯟ ꯃꯥꯌꯣꯛꯅꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯕꯅ ꯈꯨꯠꯂꯥꯏ ꯃꯁꯤꯡ ꯌꯥꯝꯅ ꯁꯥꯕꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯧꯈꯠꯅꯕ ꯐꯦꯛꯇꯔꯤꯁꯤꯡꯗ ꯌꯥꯊꯪ ꯄꯤꯈꯤꯕꯅꯤ꯫ ꯃꯄꯥꯡ ꯑꯣꯏꯅ ꯆꯠꯃꯤꯟꯅꯔꯤꯕ ꯔꯁꯤꯌꯥꯅꯁꯨ ꯅꯣꯔꯊ ꯀꯣꯔꯤꯌꯥꯗ ꯈꯨꯠꯂꯥꯏ ꯍꯦꯟꯅ ꯁꯥꯟꯅꯕꯒꯤꯗꯃꯛ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯤꯕꯗ ꯅꯠꯇꯅ ꯃꯤꯂꯤꯇꯔꯤ, ꯇꯦꯛꯅꯣꯂꯣꯖꯤ, ꯆꯤꯟꯖꯥꯛ ꯑꯃꯁꯨꯡ ꯏꯅꯔꯖꯤꯁꯤꯡ ꯄꯤꯗꯨꯅ ꯂꯥꯛꯂꯤ꯫